आकाशवाणी इम्फाल आरके गोरानी न पाउ पाजरी अहानबदा मरोइबा पाउ सिक्योरिटी फोर्स न थिबा हुंबगी थबक सथबदा खुसु खोलाय के आमनु फागत पंगम क्रे लोकसभा मेखल अनिसुब तांग के मिरेप से पिसित मगी मतम ngasi लोइरगनी लोकसभा मेखल नक्सी लपगलोइनेना प्रधानमंत्री नरेंद्र मोदी याउना तोंगान तोंगान बा दोलो सिंगबसिंगना बोट खोमगी थबक कनखलकली अमसुंग मेड डिपार्टमेंट हाइरी मणिपुर याउना अवांग पुके राज्य सिंगदा लागलिबा नोमाइजिंग नमित फाउदा मखातन अखक अराव याउना नोंग सुरबा याय Security Force na Raija Sigi Sing Amasun Tampaki Sing na Mafam Singda Tiba Humbugi Tabak Satabda Kusukala Kiamun Pagat Pangam Kre Bisnupur Jilagi Lokta Police Station ki Manung Chana Laiba Sadu Nepali Basti Masung Laimanai Lambi Madi Kojarot na Lagilona Basingi Mafam Singda Akak Naba Pauma Pangudi Security Force Kapun Bakangbu Amanangasi Tiba Humbugi Tabak Satabda Kusukala Kia Pagat Pangam Kre Police ki Pauna Hai Pagalaba Polam Singadi Manungda Karvai Nama Magazine Amagaloina na MK to stand nama anti-riot gun ama 303 ki local made rifle ama 9mm ahangwa magazine taruk tear gas smoke cell taruk grenade tube launching ahum Chinese hand grenade ama 5.56 ki marutara mathoini singba paget ki ain gi oiba thabak lakhon ba khulai singa do lokta police station da sinakre hairi jila aski kokta bazar da songrang thiba humgi thabak chathabada angoba maru masugi Maruti Suzuki me khamduna sek tawbada sapon keptara da hablamba heroin pawdo erangone hena singnaba gram samaga kun phagat khi amaromda ngarang security force na thiba humbi thabak chathabada Imphal jila gi Samphai village tagi local made pistol ama revolver kuni thoi pompi ama tube launching ama 2-inch mortar shell ani smoke hand grenade ani 75 mk2 gi detonator ahum SLR gi ahangwa magazine ani 38mm rubber bullet ani walkie-talkie set ama amasung bulletproof plate ahum yauri Churachandpur jila gi bungjang village ta thibo humbugi thabak chathabada 51mm mortar ama country made single barrel tarama thoi magazine ga loina ba country made pistol koni thoi magazine ga loina ba country made 3.2 pistol ama 51mm live round taruk amasung 9mm pistol gi maru tarama thoi fagat pangam khi Thobal jila gi Wangkem area digi KYKL remi ama security force na ngarang fare mi adu digi magazine yaw ba 9mm pistol ama amasung kapa yariba maru mga faget khi Thobal jila gi Lelong police station ge manung janba Waithau coffee culture manakta ngasi ayuk nongmai na palaba nupa amagi asib haksang leremle police ki paung na hai mi adu zeini phumuki leng oigani masak maming khang bangamdri asib haksang adu Lelong police na lokal ba matung basa khangdong na bagi damak genuines ki mokta thamkhre Amaromda Manipur Police na Thobal jila gi Lelong singkham degi myoi ama gram sangwani phunni palonggi heroin ground sugar organizing na polam galoina na fagat fangam kre hairi Fabricated History of Manipur Hiram da Kanglei Park Students Association KSN Sendro Jatharak pa academic discourse ngasi loiselagani ngarang degi Imphal kono mamang da leiba Coaster Hotel da thorom masi Jatharak pani Public Health Engineering Thobal Division gi makhada leiba Thobal Tomjing Water Supply Scheme na ising pibale khibedagi miyam da awaba mayok nare athuba matam da miyam da ising phangan biyo haina Thobal apun balup tal na thadorakpa cherolam da hairi Imphal Jila gi veterinary vibhag amasung administrative committee Vijay Govinda Gram Panchayat amadi naina sang club na sinduna 13 lakh ropam laikai gi naina sang club tanga si hui amasung haudong da anti rabies vaccine kapik thromama pangthokli Lagliba Lok Sabha Mikhalda senior citizens natraga migi mimanadra singda postal ballot ki kuthangda bot thadabi khudong saba piri asingma voter singa sina bot thadana bagi damak belo singi kuthangda form 12 dp ba haure hariba form asi tha asigi kun manga fawi manung da pisilla kadabani District Election Officer Imphal List na hai jila asigi oina asigma voter punna lising amaga chatruk humudra mapan lei zero ladun hai absentee voters singi oina tongan ba polling team kontra semle masida official ani videographer amma micro observer amma amasung armed security personnel singna absentee voters singi jum da satuna postal ballot sing adu lokhat kani ahanba round thas ki tareta gi tang 30 phawgi ayuk pung mapan dagi nungthe pung mga phawga chatkani tang mapan amsung tara mathoi shuti leibana yumthong janglaroi lemho bo voters sing oina ani suba round tang 35 da pangthokani
Marak asida absentee voters ngi postal ballot sing khongat pada mathok tawgadaba polling personnel sing training hayeng dagi DC office complex ki SIRD hall da pangthok lagani tabi riba pawasi akas bani Imphal dagi ni Lok Sabha Mikhal ani suba tangka ke mirep se pesin bigi matam nga si loiragani tangka asta kendra marphu nipan ta thas kuntrok ta bot thada nagani Jammu Kashmir tana Lok Sabha kendra marphu ter ke mirep se sing scrutiny hayeng tawgani tangka asta outer Manipur Lok Sabha constituency da jo bot thada nagani outer Manipur constituency ke saru khrad han matangka da bot thada gani Pradhanmantri Narendra Modi ne lagli Lok Sabha Mikhal gidamak NDA ke campaign Bihar ge Jammu danga se hawdok lagani mangna Jammu jila da pangthok kadaba Miangi meeting da wangangani mipamada JDU ki president Nitish Kumar BJP Sulojana Shakti Party Ramvilas Lusing basing yauna atay saknari bimiyoy kaya saruk yagani Jamui Lok Sabha Kendra si Ramvilas Paswan ki Lojana Shakti Party ki MP Chirag Paswan thangna na Kendra sta Mikhal thengnaba amlak subani Jamui Lok Sabha segment yauna Gaya Aurangabad amasung Nawada hanba tangkakta thasigi tramapanda bot thadanagani Pradhanmantri ngasi nimidang warim nongsu Bengal gi Coast Bihar gi Rasdila Maidan da miyam gi miphem amada su wangangani amaromda nongsu Bengal gi Mukhyamantri Mamata Banerjee su Coast Bihar gi Matha Banga da pangthokpa miyang miphem amada saruk yari BJP ki President JP Nadda gi nimit inik Uttarakhand khongjat ngasi degi hauragani make khongjat asi maru oibadi raija aduda dol gi mapanga kankal hanba amadi miyamna hena sagulakna bani khongjat asigi ngasi ahanba numita JP Nadda na Almora Kendra gi Pithoragarh da amasung Tehri seat ki Vikas Nagar da BJP ki mirep sing damak bot khongani raija as ahanba tangkakta Lok Sabha seat manga gi bot thas ki trama panda thadanagani Lok Sabha seat manga de mirep yankhai manga na lamba thengnari Mirep sing asigi marai bak voter lak marphum do lesing kuthra mapan chamapan tara marina lep lagani BJP ki lusing ba mate information am broadcasting mantri Anurag Singh Thakur ngasi Bengaluru da satkani Bangalore South Kendra mirep ogedra ba BJP ki Tejosi Surya gi ngasi mirep se pesin bada mahak saruk yagani Tejosi Surya Kendra asigi mai paktun haujik MP oiribani Med Department hairi Manipur yauna awang nupuke raija singda lagleba nomaje namit phawbada makha tan akhak araw yauna nong suraba yai amaromda leibak asigi nongpok thangba amasung peninsular glamdam da lagleba namit mari nom asida kahena sarba yai mapam sing asida Celsius degree ani regin ahum phaw hengan sagani hairi World Bank na hairi English kani kunmari da bhat ki economy asi sara tare dasmik manga hengalaba yai bank asi khwaidi ki noba South Asia Development Update ki matung ina Kha Asia lamdam da sahi asida economy sada taruk hengalaba yai masi Bharat chakolakpa amadi Pakistan am Sri Lanka da selthungi phibam phagalakpa dagani report aduna hai lakliba sahi NES da Kha Asia gi lamdam masi malem ki oina khumang gyangna selthungi lamda sakhul aliba leibak sing oigani English ngani kun manga da lamda masigi economy asi sada taruk dasmit ama wangkatlaba yai haina panari Taiwan ki East Coast ngarang thokiba yuhar habigi thodok aduda siba migi masing hengalakpa ya haina panari ngarang Richter scale ra tare dasmit mari yauna yuhar hakibani handaki asina leibak aduda sahi kun mangai matungda khwaidigi kanba yuhar habigi thodokni haujik aroibada maroiba pau amuk hanna Security Force na jila ashiki mafam kya da thiwo humgi thabak chathabada khusu khulai kya marum phagat pangam kre Lok Sabha Mikhal ani suba tangka ke mirep se pesin begi matam ngasi loiragani Lok Sabha Mikhal naksi lakpagaloina na Pradhanmantri Narendra Modi yauna tongan ma dol gi lusing basing na board committee thabak kan khatlakli amasung Med Department na hairi Manipur yauna awang nupki raija singda lakleba nomaji namit phawbuda makhatana akhak ara yauna nong suraba yai Paulo Izere.